Humpumathoi suba salam khomsit kamari lena pangthok leba regeneration man kamari lena Bishnupur district manung chana leba school sing aibadi advanced intermediate college Moirang, Loktak Christian Model High School Moirang, St Xavier Higher Secondary School Moirang, New Model Public School Moirang, Delizen Public School Moirang, Hillview School Moirang, Ideal Academy Kumbi, ꯍꯥꯏꯔꯤꯕ ꯁꯤꯡ ꯑꯁꯤꯗ ꯕꯤꯄꯤ ꯄ꯭ꯔꯤꯀꯦꯁꯣꯔ ꯃꯣꯏꯔꯥꯡ ꯊꯦꯝꯅꯁꯨ ꯍꯪꯒꯔ ꯃꯥꯔꯆꯔꯁ ꯗꯦ 2026 ꯔꯤꯖꯅꯔꯦꯁꯟ ꯃꯟꯊꯀ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕ꯭ꯔꯥꯏꯇꯔ ꯑꯦꯀꯥꯗꯃꯤ ꯁ꯭ꯀꯨꯜꯗ ꯑꯦꯝꯁꯨ ꯃꯌꯥꯏꯂꯣꯏꯁꯪꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯑꯣꯖꯥ ꯃꯤꯅꯥꯂꯤꯅꯤꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯀꯦꯝꯄꯦꯟ ꯆꯠꯊꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯀꯥꯗꯃꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯥꯎꯔꯦꯝ ꯋꯥꯉꯝꯕꯅ ꯂꯩꯉꯥꯛ ꯁꯨꯛꯂꯤ ꯐꯥꯏꯔꯤꯕ ꯃꯤꯌꯥꯝꯕꯨ ꯂꯨꯆꯤꯡꯗꯨꯅ ꯄꯨꯒꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤ ꯏꯍꯨꯜ ꯈꯪꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯗꯥꯏ ꯐꯥꯎꯕ ꯊꯕꯛ ꯊꯧꯁꯤꯜ ꯌꯥꯠꯂꯤꯕꯒꯦ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛ ꯊꯧꯁꯤꯜ ꯍꯩꯇꯕꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯏꯍꯧ ꯀꯌా ꯑꯃ ꯍꯧꯈ꯭ꯔꯦ, ꯊꯋꯥꯏ ꯀꯌా ꯑꯃ ꯊꯥꯈ꯭ꯔꯦ, ꯃꯇꯝ ꯃꯇꯝꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯔꯣꯏꯁꯤꯟ ꯐꯪꯗꯕ ꯏꯁꯨ ꯀꯌꯥꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯈꯥ ꯄꯣꯟꯗꯅ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕꯒꯤꯗꯃꯛ ꯋꯥꯈꯜ ꯃꯤꯠꯌꯦꯡꯁꯨ ꯃꯅꯤꯡ ꯇꯝꯅ ꯈꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯦꯖꯨꯀꯦꯁꯟ ꯑꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯒꯤ ꯏꯁꯨ ꯀꯌꯥ ꯑꯁꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕꯒꯤ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯑꯦꯀꯥꯗꯃꯤꯛ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯦꯝꯁꯨ ꯐꯣꯔ ꯁꯦꯜꯐ ꯔꯤꯂꯥꯌꯟ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯋꯥꯔꯣꯜ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯁꯥꯎꯠ ꯄꯣꯏꯟꯠ ꯁ꯭ꯀꯨꯜ ꯑꯣꯐ ꯁꯥꯏꯟꯁ, ꯗ ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ IPS, ꯄ꯭ꯔꯤꯃꯤꯌꯔ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯑꯁꯤꯗ ꯁꯂꯥꯝ ꯆꯪꯈꯣꯟꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯝꯁꯨ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ BP ꯁꯨꯖꯥꯇꯥꯅ ꯑꯦꯀꯥꯗꯃꯤꯛ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯄꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯀ ꯂꯣꯏꯅꯅ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯤꯕ ꯚꯦꯂꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫